ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩ ꯉꯁꯤ ꯃꯦꯔꯤ ꯍꯦꯄꯤ ꯈ꯭ꯔꯤꯁꯃꯥꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯊꯦꯜ ꯈꯔ ꯂꯥꯡꯖꯔꯤ꯫ ꯉꯔꯥꯡꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯖꯍꯧꯗ꯭ꯔꯤ ꯏꯁꯥ ꯉꯝꯖꯗꯕꯅ꯫ ꯉꯁꯤ ꯃꯊꯦꯜꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕ ꯑꯃ, ꯉꯥꯁꯤꯡ ꯃꯀꯣꯛꯀ ꯍꯋꯥꯏꯒ ꯊꯣꯡꯕ ꯑꯃ, ꯑꯗꯨꯒ ꯃꯍꯤꯅ ꯁꯤꯒ ꯂꯩꯖꯔꯦ ꯄꯥꯄꯣꯔ ꯑꯃ, ꯁꯂꯥꯗ ꯕꯤꯠ ꯑꯃ, ꯇꯤꯜꯍꯧ ꯈꯔ, ꯑꯗꯩ ꯃꯣꯔꯣꯛ ꯑꯆꯧꯕ ꯑꯅꯤꯗꯨ ꯚꯖꯥ ꯇꯧꯖꯔꯤ꯫ ꯑꯁꯤꯅꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯍꯥꯟꯕꯗ ꯑꯣꯏꯅ ꯂꯥꯏꯒꯤ ꯈꯖꯤꯛ ꯀꯠꯆꯈꯤꯒꯦ꯫ ꯁꯤ ꯇꯦꯡꯀꯣꯠꯁꯤ ꯑꯣꯏꯅ ꯀꯠꯆꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯂꯥꯏꯒꯤ ꯑꯣꯏꯅ ꯀꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯃꯤꯟꯅꯔꯒ ꯍꯥꯎꯕꯅꯤ, ꯆꯥꯔꯒ ꯄꯦꯟꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯁꯤꯅ ꯏꯂꯤꯁꯥ ꯃꯍꯤꯁꯤꯒ ꯂꯩꯖꯔꯦ꯫ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯏꯂꯤꯁꯥ ꯃꯇꯨꯝꯁꯦ ꯌꯥꯝꯃꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯍꯥꯟꯖꯔꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯩꯁꯨ ꯆꯥꯎꯋꯦ, ꯏꯂꯤꯁꯥꯒ ꯌꯥꯝ ꯇꯥꯡꯉꯦ꯫ ꯌꯥꯝ ꯍꯥꯎꯋꯤ, ꯌꯥꯝ ꯍꯥꯎꯋꯤ꯫ ꯏꯂꯤꯁꯥ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯤ꯫ ꯊꯒꯣꯏ ꯃꯣꯔꯣꯛ ꯑꯁꯥꯡꯕꯁꯦ ꯁꯨꯝ ꯕꯖꯥꯔ ꯇꯧꯋꯦ꯫ ꯍꯥꯎꯗꯤ ꯍꯥꯎꯋꯤ꯫ ꯕꯣꯔꯥ ꯍꯧꯕꯗꯤ ꯆꯥꯅꯤꯡꯗꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯖꯥꯔ ꯇꯧꯁꯜꯂꯦ꯫
Ini sama. Ini sama. Sama. Mayam di saya yang tang tuan ya. Malu ya. Tidak mau sayang ya. Ini ada yang ada kejidalah sih mati.
ꯉꯥꯁꯤ ꯆꯥ ꯍꯋꯥꯏ ꯁꯨꯝ ꯆꯥꯕꯅꯦ ꯍꯋꯥꯏꯒ ꯉꯥꯁꯤ ꯃꯀꯣꯛꯀ ꯊꯣꯡꯕ ꯑꯩꯅ ꯏꯂꯤꯁꯥ ꯃꯀꯣꯛꯇꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯏꯂꯤꯁꯥ ꯃꯀꯣꯛꯇꯨꯁꯨ ꯍꯥꯞꯆꯜꯂꯦ ꯃꯔꯨ ꯀꯤꯖꯩ ꯃꯣꯔꯣꯛ ꯆꯤꯛꯄꯗ 이렇게 한번 쭉 màu lẹ đi xem một chút mỡ dầu à, một cục trứng giảm hao và sinh một cục mà nung thì hao rồi
No. Silang mayang ngasigyo na dili silagi. Matungda mo unarasi. Bye. Happy Merry Christmas.